NRC update hana tawrkanda mara census pangthokpiu haibase miyamgi amadi CSO singi demand adubu hujik leiriba BJP gi Leingak asina thamoi sengna NRC tawni haibagi makoida commitment amatu lei aduga census tawnabagi schedule disum naksalak panata alna this is a very serious matter ngasi se aina pangthok cheriba program se maroina 13th August ki akoigi patriot singi election ban numit akoigi hakat lekat tamsa ba hata aduga loina na nupi singi su women convention ama sinjabani the main focus ti kaino da akoigi Manipur kandaba yadi habase akoigi aduga pandam Manipur kan baisi da kamaina kanduin is quite maru bedi illegal immigrants se masi ampun clearly kandu okanda koi indigenous population Manipur da hana khunda ga lemine mayam sigi koi masi mohanna shanti leina pusalaga hi Leingak si dagi koi thajaba thamdre hujik leiba Leingak se kari haina tawrino administrative amadi akoi gi geographical separation tawga leithokre samna haibada chief minister maitai ama adagi Nagagi deputy CM ama Kuki deputy CM ama mai tawdna cabinet formation da pawba akoi ethnic based organ ethnicity the based organ CM ga lei aduna samna haibada leiriba BJP Leingak sidi thugainaba gi achouba factor ama mogi aronba agenda ama yaowi hasa it is very clear aduna buja khoi tawduisi ga akoi gi pandam di Leingak se sindukpa BJP gi Leingak se mutakhi aduga anouba Leingak ama miyamgi khanba secularism the based over democracy the based over aduga Manipur gi namuta khanba aduga Leingak ama haibidi Congress party na luchingba natraga Congress yawba aduga Leingak ama mathang tare sigi pandam sida thongju kendra gi su aina lit tawjarakanda sumaina miyamda mobilize tawba organize tawba gi program ne kan secretary si pangthong program su aruina nupisingi marakta ko aware oinana ba khangmin nana ba aduga lebak kan nana ba gi so aduga haita